ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯐꯥꯏꯕꯣꯛ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯁꯟꯇꯤ ꯀꯥꯡꯖꯝ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯏꯁꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯇꯣꯃꯥꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯌꯥꯏꯁꯅꯥꯒ ꯇꯣꯃꯥꯜꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯛꯄꯗꯤ ꯌꯥꯝꯅ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯇ ꯎꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯌꯥꯏꯁꯅꯥ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥ ꯌꯥꯎꯗꯕꯒꯤ ꯋꯥꯈꯜꯗ ꯎꯪꯗꯨꯅꯇ ꯂꯩꯕꯅꯔ ꯈꯪꯗꯦ, ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯆꯧꯕ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯁꯅꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯎ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯐꯝꯂꯤꯕꯕꯣ?" ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯑꯍꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯛꯄꯗꯤ ꯐꯅ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯇ ꯎꯗ꯭ꯔꯦ꯫ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯒ ꯑꯩꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯑꯩ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ." ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯑꯗꯨꯒꯤꯗꯃꯛꯇ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯑꯥꯗ ꯎꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯅꯆꯥ ꯅꯤꯖꯔꯨꯔꯣ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛ ꯁꯣꯏꯗꯅ ꯃꯃꯥ ꯑꯣꯏꯕ ꯉꯝꯒꯅꯤꯀꯣ." ꯌꯥꯏꯁꯅꯥꯁꯨ ꯑꯍꯜ ꯑꯗꯨꯅ ꯇꯥꯛꯂꯤꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯁꯅꯥꯒꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯐꯅꯦꯛ ꯐꯤꯗꯣꯟ ꯆꯤꯡꯈꯠꯇꯨꯅ ꯃꯀꯣꯛꯇ ꯐꯤꯅ ꯍꯥꯏꯐꯦꯠ ꯀꯨꯞꯂꯒ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯈꯨꯔꯨꯝꯂꯒ ꯃꯆꯥ ꯅꯤꯖꯔꯝꯃꯤ꯫ ꯌꯥꯏꯁꯅꯥꯅ ꯃꯆꯥ ꯅꯤꯖꯕ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯑꯉꯧꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯕ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯁꯥꯐꯣꯡꯂꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯥꯏꯁꯅꯥ, ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯒꯤ ꯏꯐꯝꯗ ꯅꯆꯥ ꯅꯤꯖꯔꯕꯅꯤꯅ ꯑꯩꯁꯨ ꯅꯪꯒꯤ ꯅꯆꯥ ꯄꯤꯔꯒꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯁꯦ ꯑꯃꯨꯔꯛꯇꯒꯤ ꯍꯦꯟꯅ ꯄꯣꯛꯄꯗꯤ ꯌꯥꯗꯦ꯫ ꯅꯪꯒꯤ ꯅꯆꯥ ꯇꯔꯥ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯛꯇꯤꯅ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯄꯤꯗꯕ ꯌꯥꯗꯦ꯫ ꯃꯁꯤꯗ ꯅꯍꯥꯛ ꯀꯔꯤ ꯈꯜꯂꯤꯕꯒꯦ?" ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥ ꯂꯥꯏꯒꯤ ꯁꯥꯌꯣꯟ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯗꯤ ꯏꯆꯥ ꯄꯤꯕ 3 ꯄꯥꯝꯃꯤꯗꯣ, ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇꯪ ꯄꯣꯛꯄꯗ ꯏꯆꯥ ꯄꯤꯕ 3 ꯄꯣꯛꯍꯟꯕꯤꯌꯨ." ꯌꯥꯏꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯒꯤ ꯁꯥꯌꯣꯜ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯩ ꯅꯪꯒꯤ ꯅꯆꯥ ꯄꯤꯕ 3 ꯄꯤꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯏꯁꯅꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ 3ꯂꯛ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯥꯏꯁꯅꯥ ꯃꯤꯀꯨꯞ ꯈꯔꯅ ꯊꯥꯕꯨꯝ 10 ꯆꯛꯇꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯆꯥ ꯄꯣꯛꯇꯨꯒꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥ ꯇꯥꯏꯕꯪ ꯐꯥꯎꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯌꯥꯏꯁꯅꯥꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯔꯒ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯜꯁꯨ ꯃꯄꯥꯟꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯏꯁꯅꯥꯒꯤ ꯃꯆꯥ ꯄꯥꯏꯗꯨꯅ ꯅꯣꯝꯂꯒ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯌꯥꯏꯁꯅꯥ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯃꯤꯠ ꯄꯥꯡꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯟꯗ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯌꯥꯏꯁꯅꯥꯒꯤ ꯃꯪꯂꯥꯟꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯇꯣꯃꯥꯜꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯗꯨꯅ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯣ." ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯌꯥꯏꯁꯅꯥꯒꯤ ꯈꯣꯏꯖꯤꯈꯥꯗ ꯇꯥꯏꯕꯪ ꯅꯋꯥ ꯑꯃꯕꯨ ꯃꯤꯇꯝꯂꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯅ ꯌꯥꯏꯁꯅꯥ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯇꯨꯅ ꯃꯆꯥ ꯄꯣꯛꯇꯨꯒꯤ ꯇꯧꯔꯝꯃꯤ꯫ ꯌꯥꯏꯁꯅꯥꯁꯨ ꯌꯥꯝ ꯋꯥꯅ ꯃꯆꯥ ꯄꯣꯛꯅꯕꯒꯤ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯐꯥꯎꯔꯛꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯜꯅꯁꯨ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯔꯨꯗꯨꯅ ꯌꯥꯏꯁꯅꯥꯒꯤ ꯇꯥꯏꯕꯪ ꯐꯥꯎꯔꯛꯀꯗꯕ ꯑꯉꯥꯡ ꯑꯗꯨ ꯃꯥꯂꯦꯝꯗ ꯈꯣꯡꯗꯥꯔꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯁꯨ ꯌꯥꯏꯁꯅꯥꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯀꯟꯅ ꯅꯝꯊꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯌꯥꯏꯁꯅꯥꯒꯤ ꯄꯤꯕꯨꯛꯅꯨꯡ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯑꯃꯈꯛꯇꯪꯅꯤ ꯍꯥꯏꯅꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯅꯨꯄꯥ ꯉꯥꯛꯇ 3ꯅꯤ꯫ ꯃꯃꯥꯅ ꯁꯣꯝꯗ ꯋꯥꯅ ꯈꯥꯡꯂꯤꯕꯗꯨ ꯌꯥꯏꯁꯅꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ 3 ꯑꯗꯨꯅ ꯈꯪꯂꯗꯨꯅ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡ ꯌꯥꯎꯔꯤꯕ ꯃꯌꯥꯝꯕ ꯑꯍꯜ ꯑꯣꯏꯒꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯥꯎ ꯑꯅꯤ, ꯅꯈꯣꯏꯕꯨ ꯊꯣꯛꯅꯕ ꯇꯧꯔꯨꯅꯦ, ꯏꯃꯥꯁꯤ ꯋꯥꯕꯅ ꯂꯣꯏꯔꯦ." ꯃꯌꯥꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ,
Dada, nang nahani, aduna nang hana thokro, imasi sibu tare. Mayambaduna amuk haire. As, nakoy ani na angangni, aduna angangdi sangi mamain hainaribani. Nakoy na aigi mang thaduna chatlaga. Aina, nakoy tungda lakadabani. Nakoy anibu ngak senduna. Aduna, nakoy ni hana thokro. Imase, wabuna yadre. Asumna miko kharagi matung, manaw nupa iton-ton maduna ihan-hana, mamagi pibuk nungdagi taibangda khongdarak-lami. Aduga, anisu manaw nupa yaymadusu amuk manaw nupagi matung inaba tawrakli. Adugi tanza aduda manaw nupa yaymaduna asumna hairei. Dada, nangsu horen aigi tungchida khara kana ilaw ko. Imase, wabuna sibo tare. Aikhoy uhum taibang phawnabu honabada. Aduna, imagi masada, chayna yam phawdanaba. Manaw nupagi wadu taraga mayambaduna. Hoy hoy, sasa thokro, ay ilagke ko. Adu hairaga, manaw nupa yaymadu mayambana khangkaw kawrakirami. Asumna, mikaw khara kanaraga yaisna, usina sina masanupa anidi taibang phawrakli. Adugi matung, ikon-kon madlehoriba mayamba adu amuk taibangda khongdarakadawri. Aduna, yaisna, mamit jajet usinduna thawna pumuputoklaga masadu yang wana khanglami. Aduga, puknungna yariba angang adusu mamagi mabuk manung aduda asumna hairi. Karino, inaoni di sa thokre. Di thokpasi yaroidori. Onthokna wakreda. Adu hairaga, makok to hana thorakdaba honakre. Asumna, miko kharagi matung yaisna masanu pangakta ahum phangjari. Asumna pokliba angang ahumdu amaybi amana khoiri khoirang loina kaklaba matung khoiri amadi nakhumna singdu sapu masa amada pulap haplaga yumdugi makha thangba yena kha duda leiba khara toktoklaga duk thamai katuna masa singi punsi nungsangnaba humjinkhre. Madugi matung angang ahumdu ningthijana phiniyom sindona mamagi manakti phallami. Yaisna amadi tomal anisu masa ahumdu yenglaga yamna haraujarami. Adubu, laibak thiba haigadra macha ahumdugi manungda masanupa yaymadudi khara pangtak sutak tawrami aduga mahakti papangal siyamna solami aduga manaw nupa iton-ton madudi yam haising misak ama oirami aduga mayamba ahal adudi mabuk mara yamna tappa misak amasu oirami aduga masa ahumgi mamingsu mamampa anina thonbirami. Angang ahumdugi manungda masanupa ahal aduna punsiba haina kaubirami aduga masanupa yaymaduna thembung haina kaurami aduga iton-ton masanupa adugi minglena mangal haina kaurami. Asumna, matam kharagi matung masanupa ahumdu loina sauraklami. Adubu yaisna amadi tomal anidi wabuna kham thengle maramdi masa ahumdu saungnabu yoknabu hotnabada tomalsu thabak subu satpa ngamdri aduga yaisna su masa ahumdugi sebada ngahaktang phawu pathaw phanglamdi aduna mahaksu yang wajarami. Matam magi khongjat tung inna haujikti masanupa ahumdu loina sauraklabanina makhoigi awaba kharadi koklani haina khanjarami. Nongmagi namit amada punsiba mapagi matong induna thabak suba chatlami. Adubu punsiba mapaga maga thabak sudu leiringegi serak aduda khanghaudana mana pariba thang aduna u ama kaklauna tawbada soibadagi magi makhongda oin yansinkirami. Madam aduda punsiba pakhatpai kaibai tawraga kana lawraklami. Madam aduda mayumda lehoriba manaw anidugi masada chaina phawraktuna makhoi anisu kana lawraklami. Aduga somdana punsibigi manakta mapatoman chensinduna masagi asokpudu yenglami. Aduga somdana yaisnasu masa anina adumna larakpaduda yampakana senthorei. Matam aduda mangalna mayama yaymaduda hairei. Dayai, kaino, hauzik chaina phawreido kamai tawrino? Matam aduda thembungdu ipangpang kai khumlei. Mana phuki phuraga. Kaino dayai, aidi phudi. Masil manaw aninduna wari sanaringayduda yaisna changaktuna. Karinone, nabani na hujik kana lawkibudubo. Masil manaw anidu kari haina khumgadabuno khangdri aduna mangal na sat hairei. Ma, daya ibani sumsanabanida adugi lawbani. Matamduda thembungna nateso mana phukai phuraga. Yaisna mangal da sairaklami. Isa tomba nang manayamada aduna tawganumi. Ma, ay phudimi. Adugi tanza aduda asumnasu punsibagi asogom pham aduda mapana hidak na pirami matam aduda punsibasu hidaktugi mayayna asogom phamdu thupana khangba ngamdraduna koilaw lawrami.
ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯨꯟꯁꯤꯕꯅ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ ꯂꯥꯎꯔꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯣꯏꯂꯥꯎ ꯑꯃꯨꯛ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯃꯥ ꯌꯥꯏꯁꯅꯥꯗꯤ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯟꯁꯤꯕ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯑꯅꯤꯅ ꯆꯦꯟꯊꯣꯛꯇꯨꯅ ꯃꯄꯥ ꯑꯃꯗꯤ ꯃꯌꯥꯝꯕꯕꯨ ꯑꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯄꯨꯟꯁꯤꯕꯗꯤ ꯃꯈꯣꯡꯗꯨ ꯌꯥꯝꯅ ꯋꯥꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯃꯉꯥꯜ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯑꯅꯤꯗꯨ ꯁꯠ ꯆꯦꯟꯁꯤꯟꯗꯨꯅ ꯃꯌꯥꯝꯕꯕꯨ ꯉꯥꯛꯂꯒ, "ꯗꯗꯥ, ꯀꯩꯗꯧꯔꯒꯦ ꯈꯣꯡꯁꯦ? ꯌꯥꯝ ꯁꯣꯛꯈꯤꯕ ꯃꯥꯜꯂꯤ, ꯏ ꯊꯣꯛꯈꯤ ꯃꯥꯜꯂꯤ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯃꯔꯤꯗꯨ ꯄꯨꯟꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯕꯕꯨ ꯅꯤꯡꯊꯤꯅ ꯍꯤꯞꯍꯟꯗꯨꯅ ꯃꯅꯥꯎ ꯑꯅꯤꯅ ꯁꯦꯕꯥ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯄꯨꯟꯁꯤꯕ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤꯁꯨ ꯃꯌꯥꯝꯕ ꯊꯣꯔꯛꯄ ꯎꯕꯗꯨꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ-ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯌꯥꯝꯕꯕꯨ ꯃꯈꯨꯠ ꯁꯝꯅꯅ ꯄꯨꯔꯛꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯉꯥꯜꯅ ꯃꯌꯥꯝꯕꯒꯤ ꯑꯁꯣꯛꯄꯗꯨ ꯇꯞꯅ ꯍꯥꯏꯗꯣꯛꯇꯨꯅ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯟꯁꯤꯕ ꯊꯨꯞꯂꯗꯨꯅ ꯃꯃꯤꯠ ꯆꯦꯆꯦꯠ ꯎꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤꯒꯤ ꯃꯁꯥꯗꯁꯨ ꯀꯔꯤꯒꯨꯝꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯉꯥꯜꯅ, "ꯑꯁ ꯗꯗꯥ, ꯌꯥꯝ ꯊꯨꯞꯄꯤꯍꯦ"꯫ ꯊꯦꯝꯕꯨꯡꯁꯨ ꯃꯉꯥꯜꯅ ꯍꯥꯏꯔꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ, "ꯑꯁ, ꯁꯤꯗꯤ ꯌꯥꯝ ꯊꯨꯞꯄꯤꯅ"꯫ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯄꯨꯟꯁꯤꯕ ꯌꯥꯝ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯍꯪꯂꯛꯂꯝꯃꯤ, "ꯀꯩꯅꯣ ꯊꯦꯝꯕꯨꯡ, ꯃꯉꯥꯜ, ꯅꯕꯥꯅꯤꯅ ꯍꯥꯏꯗꯨꯕꯣ"꯫ ꯊꯦꯝꯕꯨꯡꯅ, "ꯗꯗꯥ, ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯀꯔꯤꯅꯣ ꯍꯥꯏꯕ. ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯤꯗ ꯉꯔꯥꯡꯗꯒꯤꯅꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯈꯪꯐꯝ ꯈꯪꯗꯅ ꯆꯩꯅꯥ ꯑꯃꯨꯛ ꯐꯥꯎꯔꯛꯏꯁꯦ"꯫ ꯄꯨꯟꯁꯤꯕꯅ, "ꯏꯅꯥꯎꯆꯥ, ꯅꯈꯣꯏꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯗ"꯫ ꯑꯗꯨ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯍꯧꯒꯠꯂꯛꯀꯦ ꯍꯥꯏꯅ ꯇꯧꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯣꯡꯗꯨ ꯁꯠꯐꯨꯛꯄ ꯉꯝꯍꯧꯗꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯔꯛꯇꯨꯅ ꯇꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯟꯁꯤꯕꯅ, "ꯑꯌꯣꯏꯃ"꯫ ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ, "ꯑꯣꯏꯃ, ꯁꯤꯔꯦ"꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯪꯂꯦ ꯄꯨꯟꯁꯤꯕꯅ ꯃꯗꯨꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯁꯤ ꯐꯩꯕꯣꯛ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝꯁꯤꯡꯗꯨ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯃꯐꯝ ꯑꯃꯠꯇꯗ ꯐꯨꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯆꯩꯅꯥ ꯐꯥꯎꯃꯤꯟꯅꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯨꯟꯁꯤꯕ ꯃꯁꯥꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯅꯥꯎ ꯑꯅꯤꯃꯛ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ". ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗꯨ ꯄꯨꯟꯁꯤꯕ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯗꯨꯅ ꯆꯩꯅꯥ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯐꯩꯕꯣꯛ ꯑꯍꯨꯝꯗꯨ ꯑꯁꯨꯝꯅ ꯆꯩꯅꯥ ꯄꯨꯂꯞ ꯐꯪꯃꯤꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯍꯌꯦꯡ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯁꯤ-ꯑꯅꯥ ꯌꯥꯎꯔꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯄꯨꯟꯅ ꯁꯤꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯨꯟꯁꯤꯕ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯁꯤꯕꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯈꯤꯕ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯅꯤꯗꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯈꯨꯗꯣꯡ ꯊꯤꯈ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ? ꯑꯗꯨ ꯈꯟꯕꯗ ꯄꯨꯟꯁꯤꯕ ꯃꯊꯥ ꯌꯥꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯆꯣꯠꯂꯤ ꯇꯧꯗꯨꯅ ꯂꯧꯕꯨꯛꯂꯣꯝꯗꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯉꯥꯜꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯃꯥ, ꯕꯥꯕꯥ, ꯀꯩꯒꯤꯅꯣ ꯑꯌꯨꯛꯁꯤꯗ ꯀꯥꯏ ꯆꯠꯂꯨꯏꯅꯣ"꯫ ꯌꯥꯏꯁꯅꯥꯅ, "ꯃꯉꯥꯜ, ꯊꯦꯝꯕꯨꯡ, ꯄꯨꯟꯁꯤꯕ, ꯏꯃꯥꯒ ꯅꯪꯒꯤ ꯄꯥꯕꯒꯁꯦ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯀꯝꯕꯣꯡ ꯍꯦꯛꯂꯨꯕꯅꯤ". ꯑꯁꯨꯝꯅ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯃꯉꯥꯜ ꯑꯅꯤꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯌꯥꯜꯂꯤꯕ ꯈꯥꯎ ꯑꯗꯨ ꯂꯧꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯗꯤ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯗꯨꯃꯛ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯦꯝꯕꯨꯡꯗꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯈꯣꯏꯒꯤꯗꯃꯛ ꯋꯥꯖꯕꯗꯨ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯕꯅ ꯃꯈꯣꯡ ꯁꯣꯛꯇꯨ ꯂꯩꯕꯗꯨꯁꯨ ꯃꯅꯥꯎ ꯅꯨꯄꯥ ꯃꯉꯥꯜꯕꯨ ꯀꯧꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯨꯅ ꯇꯧꯈꯥꯏꯔꯝꯃꯤ꯫ ꯏꯄꯪ ꯄꯪꯖꯔꯕꯁꯨ ꯊꯦꯝꯕꯨꯡ ꯃꯃꯥ ꯃꯄꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯪꯈꯣꯜ ꯑꯗꯨ ꯇꯧꯕꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯁꯥꯗ ꯑꯋꯥꯕ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯕ ꯄꯨꯟꯁꯤꯕꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃꯒꯤ ꯏꯍꯨꯜ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤꯗꯨꯅꯗꯤ ꯃꯗꯨ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅꯗꯤ ꯃꯗꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯡꯗꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯊꯕꯛ ꯂꯣꯏꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯊꯦꯝꯕꯨꯡ ꯃꯇꯣꯝꯇꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯃꯄꯥꯡꯒꯜ ꯏꯁꯣꯟ ꯁꯣꯟꯕꯗ ꯅꯠꯇꯅ ꯈꯔꯁꯨ ꯄꯪꯕꯅꯤꯅ
ꯑꯇꯩꯅ ꯊꯕꯛ ꯆꯠꯊꯣꯛꯂꯕꯁꯨ ꯃꯥꯗꯤ ꯄꯨꯔꯝꯗꯦ ꯑꯗꯨꯅ ꯌꯨꯝ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡ ꯐꯅꯌꯥꯝꯅ ꯄꯪꯂꯕꯁꯨ ꯃꯄꯥꯡꯒꯜ ꯐꯅꯌꯥꯝ ꯁꯣꯜꯂꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯃꯌꯥꯝꯕ ꯃꯅꯥꯎ ꯑꯅꯤꯕꯨꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯋꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯆꯥꯛ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯕꯗꯤ ꯍꯜꯂꯛꯄꯒ ꯆꯥꯕ ꯌꯥꯔꯅꯤ ꯈꯟꯗꯨꯅ ꯆꯥꯛ ꯊꯣꯡꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡꯗꯨ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯗ ꯃꯥꯒ ꯁꯛꯃꯥꯟ ꯂꯦꯡꯃꯥꯟꯅꯕ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯊꯦꯝꯕꯨꯡꯅ ꯈꯔ ꯄꯪꯖꯕ ꯑꯗꯨꯗ ꯂꯛꯅꯗꯣꯏꯒꯤ ꯉꯥꯏꯈꯣ ꯍꯥꯏꯅ ꯈꯥꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯨꯡꯗꯤ ꯏꯆꯝ ꯆꯝꯅ ꯍꯪꯂꯛꯏ, "ꯅꯈꯣꯏꯅ ꯑꯩꯕꯨ ꯈꯥꯝꯃꯤꯗꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯊꯦꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯦꯝꯕꯨꯡꯅ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯁꯣꯛꯅꯕ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯒꯥꯏꯄꯨꯟ ꯄꯥꯇ꯭ꯔꯗꯨ ꯃꯨꯟꯗꯨꯅ ꯂꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯨꯡꯅ, "ꯀꯩꯅꯣ, ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯅꯦ꯫ ꯏꯃꯥ ꯍꯣꯏ ꯍꯜꯂꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ, ꯊꯦꯡꯉꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ, ꯄꯨꯟꯗꯨ ꯄꯤꯔꯛꯑꯣ." ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯊꯦꯝꯕꯨꯡꯅ ꯏꯁꯤꯡ ꯁꯣꯛꯅꯕ ꯄꯨꯔꯛꯂꯤꯕ ꯄꯥꯇ꯭ꯔꯗꯨ ꯑꯃꯅ ꯑꯃꯗ ꯑꯃꯨꯛ ꯂꯪ ꯑꯃꯅ ꯑꯃꯗ ꯑꯃꯨꯛ ꯂꯪ ꯇꯧꯗꯨꯅ ꯕꯣꯜ ꯁꯥꯟꯅꯕꯒꯨꯝ ꯀꯣꯂꯥꯡ ꯂꯥꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯇ꯭ꯔꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯦꯝꯕꯨꯡ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯐꯩ ꯐꯩ, ꯅꯣꯏ ꯍꯣꯔꯦꯟ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯍꯥꯏꯗꯣꯛꯀꯦ ꯑꯗꯨꯒ ꯐꯨꯍꯟꯒꯦ." ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯍꯧꯖꯤꯛ 마ꯒꯤ ꯏꯁꯤꯡ ꯁꯣꯛꯅꯕ ꯄꯨꯔꯛꯈꯤꯕ ꯂꯩꯕꯥꯛꯅ ꯁꯥꯕ ꯖꯒꯥꯏꯄꯨꯟ ꯄꯥꯇ꯭ꯔꯗꯨ ꯊꯨꯒꯥꯏꯈꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯊꯦꯝꯕꯨꯡꯕꯨ ꯑꯃꯨꯛ ꯇꯥꯟꯅꯔꯛꯇꯨꯅ ꯊꯦꯝꯕꯨꯡꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯀꯟꯅ ꯏꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯨꯡꯁꯨ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯊꯦꯝꯕꯨꯡ, ꯅꯪ ꯍꯦꯛ ꯍꯥꯏꯗꯣꯛꯑꯕ ꯅꯪ ꯁꯤꯔꯦ ꯈꯪꯉꯣ." ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯨꯡꯗꯤ ꯁꯥꯎꯔꯤꯕꯅꯤꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯁꯤꯅꯤ." ꯊꯦꯝꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯇꯩ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯊꯦꯝꯕꯨꯡꯕꯨ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯉꯥꯜ ꯑꯅꯤꯗꯨ ꯃꯄꯥꯒ ꯂꯣꯏꯅꯅ ꯂꯧꯕꯨꯛꯇ ꯇꯦꯝꯄꯥꯛ ꯊꯨꯒꯥꯏꯗꯨ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗꯨꯗ ꯆꯩꯅ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯊꯦꯝꯕꯨꯡꯕꯨ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯄꯨꯟꯁꯤꯕꯁꯨ ꯃꯉꯣꯟꯗ ꯐꯥꯎꯔꯛꯂꯤꯕ ꯆꯩꯅꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯕꯥꯕꯥ, ꯃꯉꯥꯜ ꯑꯩꯈꯣꯏꯅꯤ ꯀꯥꯔꯒꯦ, ꯑꯩꯈꯣꯏ ꯊꯦꯝꯕꯨꯡꯗꯣ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ." "ꯀꯔꯤꯅꯣꯅꯦ, ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏꯗ, ꯅꯪꯅ ꯁꯤꯗ ꯂꯩꯔꯒ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ?" ꯃꯉꯥꯜꯅ, "ꯕꯥꯕꯥ, ꯑꯩꯁꯨ ꯗꯗꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯥꯔꯒꯦ. ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯏ, ꯊꯕꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ." ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯗꯨꯗ ꯇꯣꯃꯥꯁꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯧꯕꯨꯛꯇꯒꯤ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯉꯥꯜꯗꯤ ꯇꯁꯦꯡꯅ ꯋꯥꯔꯦ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯊꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯟꯁꯤꯕ ꯃꯅꯥꯎꯅꯨꯄꯥꯕꯨ ꯄꯣꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯄꯨꯟꯁꯤꯕ ꯊꯦꯝꯕꯨꯡ ꯃꯇꯣꯝꯗꯒꯤ ꯆꯩꯅꯥ ꯈꯪꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯆꯩꯅꯥꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯔꯛꯂꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯩꯃꯥꯏꯗ ꯇꯨꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯊꯦꯝꯕꯨꯡꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯝꯕꯨꯡꯕꯨ ꯎꯔꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯥꯡꯂꯒ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯉꯥꯜ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯒꯤ ꯆꯨꯔꯤ ꯇꯥꯐꯝꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯊꯥꯡꯒꯠꯂꯒ ꯍꯤꯞꯍꯟꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯃꯥꯁꯁꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯋꯥꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯅ ꯄꯥꯈꯠꯅꯕꯒꯤ ꯃꯑꯣꯡꯗ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯦ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯅ ꯇꯥꯗꯨ ꯂꯩꯕꯗꯨ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇ ꯊꯦꯝꯕꯨꯡꯗꯤ ꯐꯤꯕꯝ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯦ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯅꯤꯡꯖꯕꯁꯨ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯊꯦꯝꯕꯨꯡꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯄꯥꯡꯒꯜ ꯁꯣꯜꯂꯤ, ꯏꯄꯪ ꯄꯪꯖꯩ, ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯥꯒꯤꯗꯃꯛ ꯌꯥꯝ ꯋꯥꯖꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯉꯥꯜ ꯑꯅꯤꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯈꯣꯏꯗꯤ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯊꯥꯗꯣꯛꯈꯤꯕꯗ ꯃꯈꯣꯏꯅ ꯊꯣꯛꯄ ꯍꯤꯡꯕ ꯉꯝꯕ ꯃꯔꯝꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯅ ꯈꯔ ꯍꯦꯟꯅ ꯂꯨꯅ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯇꯣꯃꯥꯜ ꯑꯅꯤꯗꯨ ꯃꯆꯥꯁꯤꯡꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯂꯥꯛꯂꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯔꯛꯏ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯅꯤꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯨ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯗꯨꯗꯤ ꯏꯀꯟ ꯀꯟꯈꯠꯂꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯌꯥꯏꯁꯅꯥ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯅ ꯃꯁꯥꯗꯨ ꯏꯀꯟ ꯀꯟꯈꯠꯂꯛꯇꯕꯗꯨꯗ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯅ ꯃꯇꯝ ꯑꯃꯗ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯑꯆꯧꯕ ꯎꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯅꯇꯣꯝꯇ ꯃꯐꯝ ꯑꯁꯤꯗ ꯎꯪꯗꯨꯅ ꯐꯝꯂꯤꯕꯗꯤ?" ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯗꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯗꯨꯅ ꯃꯥꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯑꯗꯨ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯛꯂꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯌꯦꯡꯉꯨꯇꯨ, ꯑꯁꯤꯗ ꯂꯥꯏꯁꯪ ꯑꯃ ꯎꯔꯤꯕꯁꯦ, ꯑꯁꯤꯗ ꯆꯠꯂꯒ ꯅꯪꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯗꯨ ꯇꯝꯗꯨꯅ ꯅꯆꯥꯁꯤꯡꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯐꯍꯟꯕꯤꯌꯨ ꯍꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯨꯔꯣ." ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯌꯥꯏꯁꯅꯥ ꯅꯣꯡꯃ ꯃꯥꯅ ꯃꯆꯥ ꯑꯍꯨꯝꯗꯨ ꯄꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯪꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯒ ꯌꯥꯏꯁꯅꯥꯗꯨ ꯂꯥꯏꯁꯪ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯝ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯒꯤ ꯃꯪꯂꯥꯟꯗ ꯏꯆꯥ ꯑꯍꯨꯝꯕꯨ ꯅꯤꯖꯈꯤꯕ ꯂꯥꯏꯁꯪ ꯑꯗꯨꯅꯤ ꯑꯁꯤꯗꯤ." ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯆꯨꯝꯃꯤ, ꯆꯠꯂꯣ, ꯅꯆꯥ ꯑꯍꯨꯝꯒꯤ ꯄꯨꯟꯁꯤ ꯅꯤꯖꯔꯨꯔꯣ." ꯑꯁꯨꯝꯅ ꯌꯥꯏꯁꯅꯥꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯏꯁꯪ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯂꯥꯏꯁꯪ ꯑꯗꯨ ꯌꯧꯔꯗꯨꯅ ꯌꯥꯏꯁꯅꯥ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯃꯆꯥ ꯑꯍꯨꯝꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯃꯗꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯅꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯁꯅꯥꯅ ꯀꯞꯂꯒ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯪꯂꯥꯟꯒꯤ ꯃꯇꯧꯒꯨꯝ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯍꯜ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯁꯅꯥꯅ ꯌꯥꯡꯉꯛꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯥꯏꯁꯅꯥ, ꯀꯞꯂꯒꯅꯨ. ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯅ ꯑꯩꯒꯤ ꯈꯣꯡꯌꯥ ꯊꯝꯕꯥꯜ ꯆꯥꯝꯗꯨꯅ ꯅꯆꯥ ꯑꯍꯨꯝꯒꯤ ꯄꯨꯟꯁꯤ ꯑꯃꯨꯛ ꯅꯤꯔꯕꯅꯤꯅ ꯑꯩꯅ ꯅꯪꯒꯤ ꯅꯆꯥ ꯑꯍꯨꯝꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯍꯥꯞꯂꯕꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯊꯧꯅꯥ ꯄꯥꯡꯒꯜ ꯂꯩꯕ ꯅꯆꯥ ꯑꯣꯏꯔꯁꯅꯨ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥ ꯐꯩꯕꯣꯛ ꯑꯍꯨꯝꯁꯦ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯃꯌꯥꯝꯕꯗꯕꯨ ꯑꯣꯏꯔꯣ ꯃꯅꯥꯎ ꯅꯨꯄꯥꯗꯕꯨ ꯑꯣꯏꯔꯣ ꯃꯤꯅ ꯆꯩ ꯊꯥꯡꯗꯨꯅ ꯐꯨꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯃꯁꯥꯗ ꯆꯩꯅꯥ ꯂꯣꯏꯅ ꯐꯥꯎꯏ꯫ ꯑꯗꯨꯅꯅꯤ ꯅꯆꯥ ꯑꯍꯨꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯗ ꯅꯆꯥ ꯑꯅꯤꯗꯨꯁꯨ ꯁꯣꯟꯗꯝ ꯅꯥꯗꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕ ꯑꯗꯣ." ꯌꯥꯏꯁꯅꯥ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯏꯁꯅꯥ ꯌꯥꯝ ꯉꯛꯅ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯅꯦ?" ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯅꯪ ꯌꯨꯝꯗ ꯍꯜꯂꯣ. ꯅꯆꯥ ꯑꯍꯨꯝ ꯑꯗꯨ ꯆꯥꯡꯌꯦꯡꯂꯨꯔꯣ. ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯅꯪ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯉꯥꯏꯔꯝꯒꯦꯀꯣ." ꯑꯁꯨꯝꯅ ꯌꯥꯏꯁꯅꯥ ꯃꯌꯨꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯇꯨꯅ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯌꯥꯏꯁꯅꯥꯅ ꯆꯥꯡꯌꯦꯡ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯆꯥ ꯑꯍꯨꯝꯗꯨ ꯂꯣꯏꯅ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯐꯝꯍꯟꯗꯨꯅ ꯂꯩꯍꯜꯂꯤ꯫ ꯑꯗꯨꯒ ꯌꯥꯏꯁꯅꯥꯅ, "ꯏꯃꯥꯒꯤ ꯄꯨꯟꯁꯤꯕ, ꯅꯪꯅ ꯅꯅꯥꯎ ꯑꯇꯣꯝꯕꯁꯦ ꯈꯨꯕꯥꯡꯅ ꯑꯃꯨꯛꯇꯪ ꯀꯟꯅ ꯊꯥꯔꯕꯗꯤ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯍꯥꯟꯅꯒꯨꯝꯅ ꯅꯄꯥꯡꯒꯜ ꯀꯟꯈꯠꯀꯅꯤ ꯍꯥꯏꯌꯦ꯫ ꯑꯗꯨꯅ ꯅꯅꯥꯎ ꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕꯁꯤꯗ ꯈꯨꯕꯥꯡꯅ ꯑꯃꯨꯛꯇꯪ ꯊꯥꯎꯑꯣ." ꯄꯨꯟꯁꯤꯕ ꯃꯃꯥꯗ ꯌꯥꯝ ꯉꯛꯅ ꯌꯦꯡꯂꯛꯏ꯫ "ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ ꯏꯕꯨꯡꯉꯣ." ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯅ ꯃꯅꯥꯎ ꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕꯗꯨꯗ ꯈꯨꯕꯥꯡꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯞ ꯃꯥꯟꯅꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯌꯥꯏꯁꯅꯥ ꯚꯥꯞ ꯇꯥꯔꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯕꯤꯗ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯌꯥꯏꯁꯅꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯗꯨꯅ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯍꯜ ꯑꯗꯨꯗ ꯈꯣꯏꯔꯝꯗꯨꯅ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯅ ꯏꯄꯥꯒꯤ ꯃꯇꯤꯛ ꯃꯒꯨꯜ ꯈꯪꯂꯨꯗꯕꯅ ꯍꯥꯏꯔꯣꯏꯗꯕ ꯀꯌా ꯍꯥꯏꯈ꯭ꯔꯦ, ꯇꯧꯔꯣꯏꯗꯕ ꯀꯌా ꯇꯧꯈ꯭ꯔꯦ. ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ. ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯖꯔꯦ. ꯇꯣꯜꯂꯕꯤ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨꯗꯣ ꯏꯄꯥ ꯏꯕꯨꯡꯉꯣ." ꯑꯁꯨꯝꯅ ꯌꯥꯏꯁꯅꯥ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯍꯜ ꯑꯗꯨꯅ, "ꯏꯕꯦꯝꯃ, ꯀꯞꯀꯅꯨ, ꯑꯩ ꯋꯥ ꯍꯥꯏꯒꯦ." ꯑꯗꯨ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯒꯤ ꯅꯆꯥ ꯐꯩꯕꯣꯛ ꯑꯍꯨꯝ ꯑꯁꯦ ꯂꯥꯏꯅ ꯁꯥꯌꯣꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯃꯈꯣꯏ ꯄꯣꯛꯄ ꯃꯇꯝꯗ ꯆꯐꯨ ꯑꯃꯗ ꯃꯈꯣꯏꯒꯤ ꯈꯣꯏꯔꯤ ꯑꯃꯗꯤ ꯅꯥꯎꯐꯝꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯍꯥꯞꯇꯨꯅ ꯐꯨꯝꯈ꯭ꯔꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯆꯥ ꯑꯍꯨꯝꯁꯦ ꯑꯃꯅ ꯆꯩꯅ ꯐꯥꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯅꯍꯥꯛ ꯍꯦꯟꯅ ꯋꯥꯔꯒꯅꯤ, ꯃꯔꯝꯗꯤ ꯅꯆꯥ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯛꯂꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯁꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯆꯥ ꯑꯍꯨꯝꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝꯁꯤꯡ ꯑꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯅꯗꯨꯅ ꯑꯃꯨꯛ ꯂꯩꯔꯣꯟꯅꯨꯡꯗ ꯐꯨꯝꯂꯒꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯥꯏꯁꯅꯥ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕ ꯃꯌꯥꯝꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯖꯗꯦ. ꯑꯗꯨꯅ ꯏꯄꯥ ꯏꯕꯨꯡꯉꯣꯅ
ꯐꯅꯕꯗ ꯁꯤꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯐꯥꯎꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯏꯁꯣꯔ ꯑꯗꯨꯅ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯡꯗ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯆꯥꯁꯤꯡꯒꯤ ꯅꯥꯎꯐꯝ ꯑꯃꯗꯤ ꯈꯣꯏꯔꯤ ꯈꯣꯏꯔꯥꯡ ꯍꯥꯞꯇꯨꯅ ꯐꯨꯝꯈꯤꯕ ꯆꯐꯨ ꯑꯗꯨ ꯎꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯁꯅꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯅꯪꯉꯣꯟꯗ ꯑꯃꯨꯛꯇ ꯐꯨꯍꯜꯂꯨ꯫ ꯂꯩꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯉꯁꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯌꯥꯝꯅ ꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤꯕꯨꯅ ꯍꯥꯏꯔꯛꯏ, ꯃꯉꯥꯜ, ꯂꯥꯛꯑꯣ, ꯗꯗꯥꯗ ꯐꯨꯔꯛꯑꯣ꯫ ꯃꯉꯥꯜꯁꯨ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥꯝꯕꯗ ꯁꯦꯠ ꯂꯥꯎꯅ ꯃꯈꯨꯠꯅ ꯊꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯍꯪꯂꯛꯏ, "ꯍꯧꯖꯤꯛ ꯅꯌꯥꯝꯕꯗ ꯐꯨꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯅꯆꯥꯗ ꯆꯩꯅꯥ ꯐꯥꯎꯕ꯭ꯔꯥ?" ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯕ ꯑꯅꯤꯅ, "ꯐꯥꯎꯗꯤꯌꯦ ꯃꯥ." ꯄꯨꯟꯁꯤꯕ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯃꯃꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯅ ꯄꯨꯟꯁꯤꯕ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯆꯥ, ꯑꯩ ꯚꯥꯞ ꯇꯥꯖꯔꯦ, ꯑꯗꯨꯕꯨ ꯏꯅꯥꯎ ꯑꯅꯤꯁꯤꯗꯤ ꯈꯪꯂꯝꯈꯤꯔꯣꯏ." ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜ ꯑꯃꯗꯤ ꯊꯦꯝꯕꯨꯡꯅ, "ꯗꯗꯥ, ꯀꯩꯅꯣ, ꯑꯩꯈꯣꯏꯁꯨ ꯚꯥꯞ ꯇꯥꯍꯜꯂꯨ." ꯃꯇꯝꯗꯨꯗ ꯌꯥꯏꯁꯅꯥꯅ ꯋꯥꯔꯤ ꯈꯔ ꯂꯤꯗꯨꯅ ꯃꯆꯥ ꯑꯅꯤꯕꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯃꯉꯥꯜꯅ, "ꯏꯃꯥ, ꯑꯗꯨꯝꯅ ꯈꯥꯏꯗꯣꯛꯅꯍꯧꯕ ꯌꯥꯝ ꯐꯔꯦ, ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯅꯨꯄꯤ ꯑꯃꯗ ꯄꯨꯂꯞ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯗꯅ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯊꯥꯡ ꯆꯠꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ." ꯃꯉꯥꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯄꯥ ꯇꯣꯃꯥꯜꯅ ꯅꯥꯀꯟꯗꯒꯤ, "ꯏꯍꯦ, ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ? ꯄꯨꯟꯁꯤꯕꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯄꯥꯕ." ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯌꯥꯏꯁꯅꯥꯅ ꯃꯆꯥ ꯑꯍꯨꯝꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯗꯨꯅ ꯃꯄꯥꯕꯨꯁꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯜꯅ ꯃꯥꯒꯤ ꯃꯆꯥ ꯑꯍꯨꯝꯁꯤ ꯄꯨꯔꯒ ꯂꯥꯏꯁꯪ ꯑꯗꯨ ꯆꯠꯇꯨꯅ ꯃꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡ ꯅꯤꯖꯔꯨꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒ ꯂꯣꯏꯅꯅ ꯂꯥꯏꯁꯪ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡ ꯅꯤꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯁꯪ ꯑꯗꯨ ꯂꯥꯠꯂꯤꯕ ꯏꯁꯣꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯣꯃꯥꯜ, ꯌꯥꯏꯁꯅꯥ, ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯏꯁꯣꯔꯕꯨ ꯅꯤꯡꯁꯤꯡꯂꯤꯕꯁꯤ ꯋꯥꯔꯛꯂ ꯃꯇꯝ ꯈꯛꯇꯗꯅꯤ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥꯅ ꯏꯁꯣꯔꯕꯨ ꯍꯦꯛ ꯍꯦꯛ ꯀꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥ ꯑꯍꯨꯝꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯆꯪꯕ 5ꯃꯨꯛ ꯍꯥꯞꯄꯤꯔꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯆꯥꯁꯤꯡ ꯑꯁꯤꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯔꯣꯀꯣ꯫ ꯉꯁꯤꯗꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯤꯕ ꯑꯁꯤꯅꯁꯨ ꯈꯪꯂꯁꯅꯨ, ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯊꯃꯣꯏ ꯁꯦꯡꯅꯕꯨ ꯇꯤꯟꯖꯔꯕꯗꯤ ꯃꯥꯅ ꯅꯤꯡꯂꯤꯕꯗꯣ ꯑꯗꯨꯃꯛ ꯊꯨꯡꯏ ꯍꯥꯏꯕꯁꯤ." ꯑꯗꯨꯝꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯦꯝꯃꯨꯡꯁꯨ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯨꯝꯗꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ, ꯃꯔꯝꯗꯤ ꯐꯠꯇꯕ ꯃꯤꯒ ꯃꯥꯟꯅꯔꯒ ꯀꯩꯗꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯨꯜ ꯑꯗꯨ ꯂꯩꯕ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯍꯨꯝꯒ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨꯒ ꯄꯨꯟꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯁꯤꯗꯤ ꯇꯣꯃꯥꯜ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯑꯅꯤꯗꯨ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥꯗ ꯄꯦꯟꯖꯔꯗꯨꯅ ꯍꯧꯈꯤꯕ ꯑꯋꯥꯕ ꯄꯨꯝꯕꯁꯨ ꯀꯥꯎꯈꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫